All Manipur Muslim United Club Organization with General Secretary Kayum, the Isamak APCM President, Metipal Council, Manipur, Haji Arapal President. Loinwana, Manda Lady Hafiz, Martin and Sun Scrap Industry owner in Hajik, say, Midai Mamanda Queen of Pampatam Jadorisi, Hafiz Martin and Sun Scrap Material Industry. Ilong Bazar Thapar District, Government of India, bearing register number MN0PA00164. Maki register number ni. Asigi farm, asigi masa maksi owner amani. Masagi gari, masagi scrap material asi tha asigi tang ama. Swais da driver ga handyman amadi magi staff kaloinana. Magna port asi mapanda thakinaba scrap material si load kalwenda thakibani haiba scrap material asi jiri yaudringagi outpost oiba lengan kopi haiba asigi police personnel BDF kharaga lautunaraga maraksida pe detain tawbire tawrabo matungda driver masa makhangdana mafam amada akoi mafam dudagi khara lapthoaga Hai Magi load asida porchi completely thangthare lauthok piho. Hai best scrap material asi chaurakpama kogi 28 ton bagi 28 kunipan ton hen bagi khra hen bani masida driver amadi magi staff sing siju tasena makoi ahum si punchallaga kubi chaibiraga Mafam Khandana Kamada Tambire, and next day Tamani Dawar the Tadopiri. Loina Masida Lupa, Lak Mangaki Senham Masu, Demand Toki, Scrape Mapu owner or Iba Hapisida, Masida Hapisasina, Lupa Lakamadi Biki, High Low Policing the Kanagi Kutanda, Bide Pamagi Babluko, Bide Magi Kutanda, Mark Masaji, dismissed over. Ana supotha the tapatagi lekre the uniform se laga masi kanagi instruction tagi kutang di tawribuno haibo pham dune koina yamna na isi asigumba tapatagi potha re khraba miyoi amagi kutang da pesa sinari ba tawhaliba sugumba agency singsi tasena yam yaningde haiba thodo kasida tasena miyoi ahum masibu yam o daiga tamthina kubi bachai bi ba tawkibagi takon chekam chi sida leire aduna maram oiraga koina lakjani isi asigumba chawar senpham amasu lobire rupa lagama adugi proof evidence leire loina haidiba ton akoi ton amagi cham oigada kg chawrakna isingama 1000 kg almost scrap material si koigi kaino oibiyai kaino khara valuable port oibiyai aini yaba adugumba unlawful oiba adumba illegal oiba material amata yaute scrap si yamna chamjana ma matam sangnadagi resta body amoina tawjaraga yam marik chumna tawjar pochida magi pochi ju manghan bigre scrap si masigi value du akoi chara pokot pada khangjade limu ne na khangani aduna maram maraga sigumba thawo police ki mari leinaba aina yadaba mongda yam crime criminal ki type amada Haiba staff siga magi staff asi MD Ramizudin ko staff asi juon naiba phuba loina yam tamthina torture to physical sini lai bo famsi masibo bo wafam asida yamna mabu